akhak arauga loinana khaglakpa mikup aduda nungaina tumkhun talamba lalaima mangondadi awaba hinna pirakle mamit phatpangle mathong khangda iping pingna hawgalaktuna makhut ani changna manado mansinduna akiba kayana langoi chansilaba amagumta sinduna le ahoba khonjelga loinana nongmasu khagle lepa leita aduma lalaima khajai thakta pirang irik sintharakle pirang marakta mathong khangda isam samnadaba wa kaya ama haiba horakle ima ai yam ki makhunse yam ki ima tumam babanu masu lalaimana laurakpagi khonjel tarakpa mikupta phok haugatuna kaidorabano haini yengle leiramliba matau aduda banu lalaimagi anaba horakledra khanna taha chenduna doctor singbu kauru yaikhomba masu ngasidi night duty tabani banu na taha hairakpa mikupta khongthangdo launa thangduna lalaimana leiriba room adu tamna chelakpani se ijan soramda sang holuse kaishu tawrui nongdu so haitharakle akhak arauga loinana lalaima nongmana khaklakpagi ahoba makholna yaikhomagi mathada phatkon sile aduga machinda wahai khara sum haire ayam ki makholsi moina imabusu hatna bone tu amta kanbi dada nang amta kanbi yaikhomba lalaimagi matausi masada nungaitaba ihulama phau nubi mana mathong khangna ngangliba wahaising asi tabada ikhang khanghauda mangonda kunchilakpa mikup asida yaikhomba mamaido bangmang sagatpagum tau yaikhomba nakanda leptuna leiriba banuda haire nine ichan semda phabiyoba injection amta kapchage sumain tawradi wabana sulorani banu su yaikhomba na hairiba singdu taw lalaimadu phaduna yaikhomba mana injection do kapsina buhone injection kapsin khraba matung second kharagi matungda lalaimana betuda gyan mangna taduna leikre lalaima bu ningthi jana banuna tumankhre yaikhomba sora sangba mohondoktuna banuda haire nine ichansi ahobu khonjal tabada sumaina wakhal mangbam tawrise mangoda kiba thodok ama thokhiba leiba mal leiki doctor asum tawramba nate maraibak yamna thirabani ijasi aisu humadu thabak tawnaba leibani aisu ijasigi matausi yengba ngamdre doctor haina pirang eri khara sinthare adubu illiba phiduna taithoknabu hone nine ichansi wakhal nungaina thambi mayam marakta su puthokpiu mangonda harau hanbana tapna pharakadaba leinani mangonda kibamta pibiganu ichanda torture tawbiganu magi leina si mabu wakhal nungaina thambiba mayam marakta pulhanba madu tawbirabadi tapna pharakani nene nine ayamuk thokhige ichansi nine na phajana senabiru kei tawrasu do adum haibironi akoi sumin khara leiraga check lakjagi banu hoi haigum adumak mangak nomi wahaisi hairaduna adum thokre yaikhomba khongchat yangba matangi ichelbu matik chawba kanana bikup amatang oirabusu palhanduna thamba ngamba kana yawbage numit madi asum hojinkhre hospital da lairakpa numit tare ni suzilakle thaba hidak langthak amadi chana thaknabagi paisa irel mana thabak suduna asum leirakpa maramna makhuda sel amata thoklaktre nahan makhaina madomcha makhura amadi irel gi tungsinjaba paisa na hodarakpani adubu sel na changkhiba henbana sel bai silaktre irel makok puba ngamlaktre thabaso hospital sida lainingre khulda hallasi haina machanupada daksilakpa amadi masa kangkhalakpa maramna hospital dagi discharge tawnabagi dama pocha yomsinbu honari irel amadi chalaima makhoi ani changna potsing adu mathang yomsinba hawi pocha yomsinba haurakpa mikupta irel gi madom chado changle pocha yomsinba loirabo na khoibo lushile domcha noi kaka ge auto do khamdana lehaurabani pochai singse hapchinaba tawrasi pochai do hundokpa hauri chalaima amadi irel makhoini changduna madom cha du so awada pa yengli
Hawai kangkhatpa ngamdraba mama Thabadu Irelna wheelchair da inthorактuna thaklai. Chalaima amadi Irel makoini changduna Thabasu otoduda ningthijana tonghanduna makoigi tamhoraba khulduda otodu thauduna lai. Asum thaurakpana Irel khoigi yum yausilakli. Irel khoigi yum yausilakpa mikuptadi Irel khoigi mangon amadi konthongda nupi ahal khara makoibu lakpa ngairami. Irel khoi lak e uba mikupta leiramiba khulgi mi kharaduna konthonggi wado sat satokduna otodubu Irel khoigi sumang tamna thaujinhali. Mayam singchangduna mayok thokpiduna Thababu leikaigi mi singduna sauduna pusinkhre. Irelna tuition taubiba angang kharadusu otoda yauriba potsingdo mathang thangthaduna imung tamna pushinki. Laikai mayamna Irel khoibu lakpa ngairambado Irel mathamoida nungaiba phaujai. Laikai mi sing ado imungda loina chamnakhiba mikup aduda Irel amadi Chalaima makhoi anita ngaihorabani. Irel Chalaimada onsinduna phadhairi. Horen chakcharaga hallo ai thinbiyura chamcha. Chalaima hoi haigum mangak nomi. Waisi haiduna makhoi ani imunglomda changminare. Asum mayum singado ngahak wari sanaraba tungda magi mayumda hanarakli. Lehoriba haibabu Chalaima amadi Irelgi madomcha makhoi ahum khakta ngaihorabani. Irelgi madomcha do Chalaima da yengduna haire. Ibema Chalaima chaka charaga haloko ngasidi horena khoi Irelda thilhalasi. Aisune yungi thabak khara loisilugi nang ngahak leiminaramu. Hoidomcha asi hairamduna adumak chatkre Irelgi madomchado. Asum chak ising chaba loire Ireldi hakchi langba oina mangongi dariduda phamduna le. Chalaima imungdagi thoglaktuna haire. Imadasu chatlage hairame yai ai chanaba tauragi pungsu thengjile. Thillara hayeng ahal mayam oina thilasi pau haidokpa oina nang yaningdabra. Taningdeko yai matam yamna watli ngai ngamdaba taujanu. Phagi tawbuni chimcha lau thilagi. Darida lairiba phinatu tongshili Irel mado. Chalaima makhutta latena ma paiduna thoklakli. Asum nupa nupi anido nongminaduna thoklakpada konthong yoromdai mikup aduda nupi magi mamangda phat nupa mana khongthang amani chakhattuna munna yenglaga. Chimcha tu si phajadra. Aina chimcha ginena bazardagi leiraini. Ima amana yolaga leirami adudagi chimcha gini khana leiraini. Haina pocketa yauriba likadu lauthokduna utlei. Aya phajaye yai kadai ai sira yengeni. Nahan khaiga haidokdine. Pairamba latendo laimaida phat thamduna Irelgi makhuttagi lik ado lauduna sijile. Chalaima maithong pumba harau minokna leitengli lik ado yengna haire. Yai nangdi lik leiwa yam haye ai yam pamjar yam phajai. Chalaimagi asuk haraujaba matau asina Irelgi thamoibu khudum chansile. Nofet tauna magi chimchada yengduna haire. Yam phajai chimcha. Aina chimchagi dama khallaga leirakpaira khangde chimchada yam pai. Haiduna Irel magi chimchagi makhut lamduna chena paisilaga. Asingba sanamak ngamjadrasu arupa siphaudi nafamda pigi khana leirakpani. Aidi chimchana pamde hairakadra haina pakhatlurabani. Asingba sana natte kaina. Nangna asingba sanagi oina da piramlaba. Lauramoy nangna thamoi singna nungsina piba arupa liksina hena asingba sanadagi mamalai haina khalle. Aigi punsisina leiri makhaidi nangna piba khudol khudingma atangbani ahungbani haina chinta tawroi. Nangna thamoi singna amakpa yawda pibibaduni sanadagi hena mamal leibadi. Chimcha aigi punsida nangama thengnaramdraba. Ai tasingna angawba haibadu oiramba yai. Ai chimchabu mapok khudingda ai yoiba phangjageko. Chimchagi amakpa yawdaba nungsibaduna lipun noina punduna ibu thadokanuko chimcha. Haina nupi magi makhut ado ka hena chena paisili. Chalaima magi yaina pairiba makhut ado thadokhandana nupa magi mamaida makhut anina nalaga.
ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯪꯒꯤ ꯆꯦꯝꯆꯥꯅ ꯌꯥꯏꯒꯤꯗꯃꯛꯇ ꯂꯦꯞꯈꯤꯅꯤ ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯐꯥꯎꯕ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯕꯁꯤꯅ ꯑꯩꯅ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦ ꯌꯥꯏ ꯍꯥꯏꯅ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯕ ꯁꯥꯍꯨꯝ ꯑꯃ ꯃꯥꯏꯊꯣꯡ ꯈꯪꯗ ꯍꯨꯝꯆꯤꯜꯂꯛꯄꯒꯨꯝ ꯅꯨꯄꯤ ꯑꯗꯨ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨ ꯄꯤꯔꯥꯡ ꯆꯣꯜꯂꯛꯏ ꯌꯥꯏ ꯅꯪ ꯑꯩꯕꯨ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯀꯅꯨ ꯑꯩ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯀꯥꯎꯅꯤꯡꯗꯦ ꯅꯪꯕꯨ ꯍꯟꯗꯛ ꯎꯗꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗꯣ ꯑꯩ ꯅꯪꯕꯨ ꯀꯌꯥꯝ ꯎꯅꯤꯡꯉꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯀꯅꯨ ꯑꯩ ꯑꯉꯥꯎꯕꯤ ꯑꯣꯏꯈꯤꯅꯤ ꯏꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯨꯝꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯅꯨꯄꯤ ꯃꯥꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯇꯧꯁꯤꯅ ꯑꯩꯒꯤ ꯆꯦꯝꯆꯥꯕꯨ ꯍꯦꯟꯅ ꯋꯥꯍꯜꯂꯕ꯭ꯔꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯤꯗ ꯑꯩꯒꯤ ꯆꯦꯝꯆꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤꯅꯤ ꯑꯁꯨꯝ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯆꯂꯩ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯁꯤꯜꯂꯛꯏ ꯆꯪꯉꯨꯀꯣ ꯆꯦꯝꯆꯥ ꯑꯩ ꯍꯜꯂꯒꯦ ꯆꯪꯉꯒꯦ ꯌꯥꯏ ꯁꯤ ꯂꯥꯇꯦꯟꯁꯦ ꯄꯥꯏꯈꯣ ꯂꯝꯕꯤꯁꯨ ꯌꯥꯝ ꯃꯝꯃꯤ ꯏꯔꯦꯜ ꯃꯥꯒꯤ ꯆꯦꯝꯆꯥꯅ ꯄꯥꯏꯔꯤꯕ ꯂꯥꯇꯦꯟꯗꯨ ꯂꯧꯗꯨꯅ ꯆꯪꯈ꯭ꯔꯤꯕ ꯃꯥꯒꯤ ꯆꯦꯝꯆꯥꯒꯤ ꯃꯥꯏꯀꯩꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯆꯂꯩꯃꯁꯨ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯑꯃꯨꯛꯁꯨ ꯇꯧꯔꯝꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯃꯣꯡ ꯍꯥꯗꯅ ꯆꯪꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯂꯩꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯁꯝꯗꯨꯁꯨ ꯊꯥꯗꯣꯛꯏ ꯅꯨꯄꯤ ꯃꯥꯒꯤ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯂꯩ ꯅꯥꯆꯣꯝ ꯑꯃ ꯆꯤꯜꯂꯤ ꯐꯖꯩ ꯅꯨꯄꯤ ꯃꯥꯁꯤ ꯉꯁꯤꯗꯤ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯁꯤꯅꯁꯨ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯄꯤ ꯉꯔꯥꯡ ꯏꯔꯦꯜꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯂꯤꯛꯇꯨꯁꯨ ꯉꯛꯁꯝꯗ ꯂꯩꯇꯦꯡ ꯑꯣꯏꯅ ꯁꯤꯔꯤ ꯅꯣꯛꯐꯦꯠ ꯂꯤꯛꯇꯨꯗ ꯃꯈꯨꯠꯅ ꯑꯃꯨꯛꯁꯨ ꯄꯥꯏꯗꯨꯅ ꯌꯦꯡꯖꯩ ꯃꯆꯤꯟꯗ ꯏꯁꯩꯒꯁꯨ ꯉꯪꯉꯤ ꯅꯨꯄꯤ ꯃꯥꯁꯤ ꯉꯁꯤꯗꯤ ꯁꯅꯥꯕꯨꯟꯗꯨ ꯍꯥꯏꯗꯨꯅ ꯃꯣꯟꯗꯥ ꯑꯃꯗꯅꯤ ꯅꯨꯄꯤ ꯃꯥꯅ ꯊꯣꯛꯂꯛꯂꯤꯕꯁꯤ ꯀꯣꯟꯊꯣꯡꯒꯤ ꯋꯥꯗꯨ ꯁꯠꯇꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯤ ꯃꯈꯣꯏ ꯈꯨꯜꯒꯤ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯁꯣꯔꯣꯛꯀꯤ ꯂꯝꯕꯤꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯠ ꯌꯥꯡꯅ ꯊꯧꯔꯛꯄꯗꯨ ꯅꯣꯡ ꯆꯨꯈꯤꯕ ꯃꯔꯝꯅ ꯂꯝꯕꯤꯒꯤ ꯑꯀꯨꯠꯄꯁꯤꯡꯗꯨꯗ ꯂꯩꯔꯝꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡ ꯑꯗꯨ ꯇꯨꯡꯗꯨꯅ ꯂꯩꯕꯅꯤ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯗꯨꯅ ꯂꯩꯈꯣꯝꯗꯨꯗ ꯊꯧꯊꯕ ꯃꯄꯥ ꯆꯥꯕꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯆꯂꯩꯃꯒꯤ ꯃꯁꯥꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡꯗꯨ ꯆꯣꯡꯈꯤ ꯒꯥꯔꯤꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯊꯧꯈ꯭ꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯆꯂꯩꯃ ꯁꯥꯎꯔꯞ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯌꯦꯡꯉ ꯊꯧ ꯌꯥꯗ꯭ꯔꯥ ꯈꯪꯗꯦ ꯂꯝꯕꯤꯗ ꯆꯠꯂꯤ ꯃꯤꯁꯤꯡꯁꯤꯕꯨ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕ ꯃꯣꯏꯅꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ꯭ꯔꯥ ꯈꯪꯗꯦ ꯂꯣꯏ ꯃꯣꯠꯂꯤꯁꯦ ꯃꯤꯅ ꯄꯥꯝꯅ ꯁꯦꯠꯂꯛꯄ ꯐꯅꯦꯛꯀꯁꯦ ꯋꯥꯍꯩ ꯈꯔꯁꯤ ꯁꯣꯟꯗꯨꯅ ꯇꯩꯔꯤꯕ ꯂꯩꯈꯣꯝꯗꯨꯁꯨ ꯃꯈꯨꯠꯇꯨꯅ ꯀꯟꯊꯣꯛ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯇꯟꯖꯥꯗꯨꯗꯅꯤ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯂꯩꯈꯣꯝ ꯀꯥꯞꯁꯤꯜꯂꯝꯕ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯆꯂꯩꯃ ꯂꯩꯔꯤꯕ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯊꯧꯖꯤꯜꯂꯛꯄꯗꯨ ꯒꯥꯔꯤꯗꯨꯗꯒꯤ ꯃꯁꯥ ꯅꯥꯟꯕ ꯁꯟꯒ꯭ꯂꯥꯁ ꯎꯞꯄ ꯅꯨꯄꯥ ꯑꯃ ꯐꯠ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯈꯣꯟ ꯋꯥꯡꯂ ꯎꯁꯤꯠꯇꯕ ꯑꯃꯒꯨꯝ ꯍꯥꯏꯔꯛꯏ ꯂꯩꯁꯥꯕꯤ ꯁꯥꯎꯅꯨꯀꯣ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯑꯁꯨꯝ ꯆꯂꯩꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯥꯗꯨꯗꯤ ꯆꯂꯩꯃꯒꯤ ꯃꯥꯏꯊꯣꯡ ꯎꯕ ꯃꯤꯀꯨꯞꯇ ꯑꯄꯥꯝꯕ ꯐꯥꯎꯔꯦ ꯎꯞꯂꯝꯕ ꯁꯟꯒ꯭ꯂꯥꯁꯇꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯤ ꯐꯖꯩꯍꯦ ꯁꯨꯛ ꯐꯖꯕ ꯅꯨꯄꯤꯁꯦ ꯁꯤꯒꯨꯝꯕ ꯈꯨꯜꯁꯤꯗ ꯂꯩꯕꯣꯏꯔꯦ ꯅꯥꯔꯛꯇꯁꯨ ꯐꯖꯕ ꯂꯩꯔꯥꯡ ꯁꯥꯠꯂꯦ ꯍꯥꯏꯗꯣ ꯆꯨꯝꯃꯤ ꯁꯤꯗꯤ ꯑꯁ ꯐꯖꯩꯍꯦ ꯆꯂꯩꯃ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯇꯧꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯇꯞꯂꯞ ꯈꯨꯝꯂꯛꯏ ꯁꯥꯎꯗꯦꯗ ꯁꯣꯏꯕꯕꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯀꯩꯁꯨ ꯃꯣꯠꯄꯁꯨ ꯅꯠꯇꯦꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯕꯨꯟꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯗꯨꯅ ꯆꯠꯈꯤ ꯂꯦꯞꯍꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯐꯠ ꯈꯥꯝꯂꯛꯏ ꯂꯩꯁꯥꯕꯤ ꯅꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯝꯃꯨꯗꯅ ꯑꯩꯒꯤꯕꯨꯗꯤ ꯈꯥꯕ ꯆꯂꯩꯃ ꯅꯨꯄꯥ ꯃꯃꯤꯡꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯀꯤꯕꯒꯨꯝ ꯇꯧꯔꯛꯂꯤ ꯍꯥꯟꯅ ꯈꯨꯃꯝꯗ ꯑꯗꯨꯃꯛ ꯃꯈꯣꯡꯗꯣ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤ ꯈꯥꯕ ꯃꯥꯗꯤ ꯅꯨꯄꯤꯗꯨꯕꯨ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯆꯂꯩꯃ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯃꯛꯁꯤꯟꯗꯨꯅ ꯂꯛꯏ ꯇꯟꯖꯥꯗꯨꯗ ꯏꯔꯦꯜ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯖꯤꯜꯂꯛꯏ ꯆꯂꯩꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯩꯗꯧꯔꯦ ꯆꯦꯝꯆꯥ ꯇꯨ ꯑꯥꯗꯒꯤ ꯂꯥꯞꯅ ꯒꯥꯔꯤ ꯈꯥꯝꯃꯤꯁꯦ ꯑꯁꯤꯅ ꯂꯩꯈꯣꯝ ꯀꯥꯞꯁꯤꯜꯂꯛꯏꯕ ꯏꯔꯦꯜ ꯃꯥꯒꯤ ꯆꯦꯝꯆꯥꯒꯤ ꯐꯅꯦꯛꯇ ꯇꯩꯔꯤꯕ ꯂꯩꯈꯣꯝꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯃꯤꯠꯇꯨꯕꯨ ꯀꯗꯥꯏꯗ ꯌꯦꯡꯉꯒ ꯊꯧꯔꯤꯅꯣ? ꯑꯩ ꯇꯧꯒꯦ ꯆꯤꯝꯆꯥ, ꯅꯪ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯗꯨꯅ ꯏꯔꯦꯜ ꯐꯤꯡꯅ ꯈꯥꯕ ꯂꯩꯔꯤꯕ ꯃꯅꯥꯛꯇꯝꯅ ꯆꯠꯈꯤꯒꯦ ꯇꯧ ꯑꯗꯨꯕꯨ ꯆꯂꯩꯃꯅ ꯈꯥꯝꯂꯦ ꯑꯁ ꯌꯥꯏ ꯇꯧꯔꯨꯅꯨ ꯃꯤ ꯃꯁꯥꯅ ꯁꯣꯏꯈ꯭ꯔꯦꯅ ꯍꯥꯏꯔꯛꯑꯕꯅꯤ ꯂꯥꯛꯑꯣ ꯃꯣꯏꯒ ꯃꯥꯟꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯔꯦꯜ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯂꯝꯕꯗꯣ ꯃꯥꯒꯤ ꯆꯤꯝꯆꯥꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯐꯥꯊꯩ ꯑꯁꯨꯝ ꯁꯥꯏꯀꯜꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯆꯤꯝꯆꯥꯕꯨ ꯇꯣꯡꯍꯟꯗꯨꯅ ꯁꯥꯏꯀꯜꯗꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨ ꯇꯝꯅ ꯊꯧꯔꯦ ꯉꯁꯥꯏꯗꯒꯤ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯈꯥꯕꯗꯨꯁꯨ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯔꯦ ꯏꯔꯦꯜꯒ ꯆꯂꯩꯃꯒꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯗꯨꯅ ꯒꯥꯔꯤꯒꯤ ꯁꯥꯏꯠ ꯃꯤꯔꯔꯗꯨ ꯆꯤꯡꯊꯔꯒ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯦ ꯂꯩꯁꯥꯕꯤ ꯆꯠꯂꯒꯦ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯈꯤꯒꯦ ꯁꯥꯏꯀꯜꯗꯨꯗꯒ ꯇꯣꯡꯕꯗꯨꯗꯤ ꯄꯛꯆꯗꯦꯍꯦ ꯌꯥꯝ ꯎꯁꯤꯠꯇꯕ ꯑꯃꯒꯨꯝ ꯍꯥꯏꯔꯝꯗꯨꯅ ꯈꯥꯕ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯔꯦꯜꯅ ꯇꯝꯅꯕ ꯐꯥꯎ ꯅꯪꯍꯧꯗꯦ ꯊꯧꯈ꯭ꯔꯦ ꯑꯗꯨꯃꯛ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯗꯤ ꯉꯥꯡꯗ ꯁꯥꯏꯀꯜꯗꯨ ꯌꯥꯡꯅ ꯊꯧꯔꯦ ꯃꯇꯧꯗꯨꯗ ꯆꯂꯩꯃ ꯃꯥꯒꯤ ꯌꯥꯏꯗ ꯐꯠ ꯍꯥꯏꯔꯦ ꯌꯥꯏ ꯀꯩꯅꯣ ꯇꯞꯅ ꯊꯧꯑꯣ ꯇꯨꯅꯤꯌꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯕꯒꯤꯔꯣ ꯁꯥꯎꯔꯤꯁꯦ ꯍꯥꯏ ꯌꯥꯏ ꯏꯔꯦꯜ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ ꯑꯗꯨꯃꯛ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯔꯦ ꯃꯥꯏꯊꯣꯡꯗꯨ ꯏꯁꯨꯛ ꯁꯨꯏ ꯈꯨꯜꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯈꯥꯝꯃꯤ ꯏꯔꯦꯜ ꯋꯥꯗꯤ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ ꯆꯂꯩꯃ ꯏꯁꯤꯡꯗꯨ ꯁꯣꯛꯅꯕ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧ ꯃꯥꯒꯤ ꯌꯥꯏꯅꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯗꯨ ꯎꯕꯗ ꯆꯂꯩꯃ ꯃꯥꯒꯤ ꯌꯥꯏꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯝꯅ ꯂꯥꯛꯏ ꯋꯥꯗꯤ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗ ꯃꯥꯒꯤ ꯌꯥꯏꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯩꯔꯥꯏ ꯃꯄꯥꯟꯗꯨꯗ ꯐꯝꯍꯜꯂꯤ ꯀꯩꯒꯤꯅꯣ ꯌꯥꯏ ꯅꯪ ꯁꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯔꯝ ꯆꯥꯗꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕꯗꯨꯒꯤꯔꯕ ꯏꯔꯦꯜ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯐꯠ ꯂꯩꯊꯣꯛꯈꯤ ꯃꯇꯧꯗꯨꯗ ꯆꯂꯩꯃ ꯃꯥꯒꯤ ꯌꯥꯏꯕꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯦ ꯐꯠ ꯅꯣꯛꯊꯣꯛꯈꯤ ꯏꯔꯦꯜ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯔꯛ ꯍꯥꯏꯔꯦ ꯅꯨꯄꯥꯗꯨꯅ ꯂꯛꯅꯔꯝꯕꯩ ꯍꯔꯥꯎꯔꯤꯕꯝꯅꯤ ꯅꯣꯛꯏꯗꯨ ꯃꯊꯪꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯝꯗꯥꯏ ꯎꯅꯧ ꯑꯩ ꯈꯪꯗꯅ ꯑꯩꯈꯣꯏꯗꯤ ꯃꯥꯗꯧꯅ ꯒꯥꯔꯤ ꯑꯆꯧꯕꯁꯨ ꯂꯩꯇꯦ ꯂꯥꯏꯔꯕꯅꯤꯅ ꯒꯥꯔꯤ ꯃꯆꯥ ꯐꯥꯎ ꯊꯧꯕ ꯉꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯔꯝꯃꯅꯤ ꯑꯩꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯁꯥꯏꯀꯜ ꯃꯃꯥꯡꯗ ꯇꯣꯡꯕ ꯆꯂꯩꯃ ꯃꯥꯒꯤ ꯌꯥꯏꯒꯤ ꯈꯝꯕꯟꯕ ꯃꯇꯧꯗꯨꯗ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯟꯅꯗꯨꯅ ꯍꯥꯏꯔꯦ ꯌꯥꯏ ꯅꯪꯒꯤꯁꯦ ꯑꯩ ꯈꯝꯕꯜꯂꯤꯕ ꯀꯥꯏꯗꯨꯔꯣ ꯑꯩꯅ ꯍꯦꯟꯕ ꯑꯃ ꯊꯤꯒꯤꯗꯧꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯌꯥꯏ ꯅꯪꯅ ꯂꯣꯏꯔꯦ ꯍꯥꯏꯈꯤ ꯅꯠꯇ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯛꯏꯁꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯕ ꯇꯧꯒꯅꯨ ꯌꯥꯏ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯒꯤ ꯁꯥꯏꯀꯜ ꯃꯃꯥꯡꯗ ꯇꯣꯡꯕꯗ ꯑꯩ ꯏꯀꯥꯏ ꯍꯥꯏꯈꯤꯕ꯭ꯔꯣ ꯅꯪꯅ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯈꯟꯖꯜꯂꯒ ꯍꯥꯏꯕꯅꯤ ꯑꯩꯅ ꯌꯥꯏꯕꯨ ꯅꯨꯡꯁꯤꯔꯤꯁꯦ ꯊꯃꯣꯏꯗꯒꯤꯅꯤ ꯑꯩ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯅꯨꯄꯤꯗꯨꯁꯨ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯁꯤꯡꯗꯨ ꯁꯣꯛꯇ ꯑꯍꯥꯡꯕ ꯁꯅꯥꯕꯨꯟꯗꯣ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯃꯇꯧꯗꯨꯗ ꯏꯔꯦꯜ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯤꯝꯆꯥꯕꯨ ꯇꯥꯟꯅꯔꯦ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯍꯥꯏꯔꯦ ꯑꯩ ꯂꯥꯜꯂꯦꯕ ꯆꯤꯝꯆꯥ ꯁꯤ ꯑꯩ ꯂꯥꯜꯂꯦꯕ ꯑꯩꯁꯨ ꯉꯥꯏꯍꯥꯛꯀꯤ ꯈꯝꯕꯟꯕꯗꯨꯅ ꯏꯁꯥꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯨꯔꯦ ꯑꯩ ꯂꯥꯜꯂꯦꯕ ꯆꯤꯝꯆꯥ ꯅꯨꯄꯥ ꯃꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯗꯨ ꯐꯥꯎꯕ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨꯃꯛ ꯎꯠꯂꯤ ꯑꯗꯨꯕꯨ ꯊꯃꯣꯏꯅꯗꯤ ꯑꯁꯥꯎꯕꯗꯨ ꯐꯔꯦ ꯍꯥꯏꯔꯕꯅꯤ ꯁꯥꯎꯁꯤꯟꯅꯔꯤꯕꯅꯤ ꯑꯣꯏꯅꯖꯔꯤꯕꯅꯤ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯈꯔꯁꯤ ꯃꯔꯧ ꯂꯩꯅ ꯁꯝꯕꯜ ꯆꯦꯅ ꯈꯥꯕ ꯂꯩꯀꯣꯜꯗꯤ ꯂꯝꯂꯥꯟꯕ ꯈꯣꯏꯃꯨ ꯄꯥꯏꯔꯛꯇꯨꯅꯁꯨ ꯂꯩ ꯆꯨꯞꯄ ꯀꯩꯁꯨ ꯉꯝꯃꯣꯏ ꯈꯣꯡꯖꯤꯡꯕ ꯈꯣꯏꯃꯨ ꯑꯣꯏꯔꯁꯨ ꯂꯝꯂꯥꯟꯕ ꯅꯣꯡ ꯐꯥꯗꯣꯛ ꯄꯥꯏꯔꯛꯄ ꯈꯣꯏꯃꯨ ꯃꯉꯣꯟꯗ ꯂꯩ ꯆꯨꯞꯍꯟꯒꯅꯤ ꯈꯟꯕ꯭ꯔꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯤꯌꯨ ꯑꯩ ꯅꯪꯒꯤꯗꯃꯛ ꯁꯤꯕ ꯐꯥꯎꯕ ꯉꯝꯅꯤꯅ 100ꯔꯛ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯏꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯆꯂꯩꯃꯒꯤ ꯋꯥꯍꯩ ꯈꯔꯁꯤꯅ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯆꯤꯝꯆꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ ꯈꯪꯍꯧꯗ ꯅꯨꯄꯥ ꯃꯥꯅ ꯐꯠ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯂꯞ ꯍꯥꯏꯔꯦ ꯈꯥꯔꯤꯕ ꯁꯝꯕꯜꯁꯦ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯇꯨꯅ ꯍꯨꯝꯗꯣꯛꯄ ꯉꯝꯃꯨ ꯑꯇꯣꯞꯄ ꯈꯣꯏꯃꯨ ꯄꯥꯏꯔꯛꯑꯁꯨ ꯑꯩꯅ ꯇꯥꯟꯊꯣꯛꯀꯅꯤ ꯆꯤꯝꯆꯥ ꯅꯪꯗꯤ ꯑꯩ ꯈꯛꯀꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩ ꯆꯤꯝꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯆꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯃꯥꯒꯤ ꯌꯥꯏꯒꯤ ꯋꯥꯁꯤꯗ ꯅꯨꯄꯥ ꯃꯥꯅ ꯀꯣꯜꯂꯝꯕꯗꯨ ꯐꯠ ꯏꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯝꯕꯤꯁꯤꯗ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯌꯥꯝ ꯉꯥꯎꯁꯤꯟꯅꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯁꯤꯡꯗꯨ ꯁꯣꯛꯅꯕ ꯀꯨꯝꯊꯈ꯭ꯔꯦ ꯏꯔꯦꯜ ꯃꯥꯗꯤ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯆꯤꯝꯆꯥꯕꯨ ꯃꯥꯒꯤ ꯆꯤꯝꯆꯥꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯈꯠꯂꯛꯄꯗꯨꯗ ꯐꯠ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯆꯤꯝꯆꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯅꯥꯆꯣꯝꯗꯨꯁꯨ ꯐꯖꯩ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯩ ꯐꯖꯕꯅꯤ ꯀꯅꯥ ꯑꯃꯒꯤ ꯃꯤꯠꯇꯗꯤ ꯑꯩꯁꯦ ꯊꯤꯔꯝꯗꯣꯏꯅꯤ
ꯑꯩꯒꯤ ꯆꯦꯝꯆꯥꯕꯨ ꯊꯤ ꯍꯥꯏꯕ ꯃꯤꯗꯨꯗꯤ ꯃꯃꯤꯠ ꯇꯥꯡꯉꯕꯅꯤ ꯆꯦꯝꯆꯥ, ꯐꯖꯕ ꯀꯩꯅꯣ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯁꯨꯝ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯩ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ꯫ ꯅꯨꯄꯥ ꯃꯥꯅ ꯁꯥꯏꯀꯜꯗꯨ ꯏꯜꯂꯒ ꯆꯠꯃꯤꯟꯅꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯥꯏꯈꯣꯝꯕ ꯉꯁꯤꯗꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯂꯩꯕ ꯃꯔꯝꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩ꯫ ꯃꯥꯒꯤ ꯔꯨꯝꯒꯤ ꯕꯦꯜꯀꯅꯤꯗ ꯊꯣꯛꯂꯛꯇꯨꯅ ꯃꯤꯀꯨꯞ ꯈꯔ ꯂꯦꯞꯂꯒ ꯋꯥꯈꯜꯗ ꯂꯂꯩꯃ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯈꯜ ꯈꯔ ꯈꯜꯂꯤ꯫ ꯗꯣꯛꯇꯔꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯗ꯭ꯔꯗꯤ ꯑꯩ ꯉꯁꯤ ꯁꯨꯛ ꯌꯥꯝ ꯋꯥꯅ ꯍꯤꯡꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯑꯁꯨꯝ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯈꯔꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯌꯥꯏꯈꯣꯝꯕ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯈꯔꯁꯤ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯦ꯫ ꯑꯁꯨꯝ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯃꯇꯧꯗꯨꯗ ꯑꯩꯅ ꯉꯥꯎꯔꯤꯕ? ꯈꯪꯗꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯉꯥꯎꯔꯨꯔꯦ ꯂꯂꯩꯃ꯫ ꯃꯁꯥꯅ ꯃꯁꯥ ꯋꯥꯍꯪ ꯈꯔꯁꯤ ꯍꯪꯖꯗꯨꯅ ꯃꯀꯣꯛꯇꯣ ꯑꯃꯨꯛ ꯄꯥꯏ꯫ ꯃꯊꯥ ꯁꯥꯕ ꯃꯤ ꯑꯃꯒꯨꯝ ꯁꯤꯗꯛꯂꯤꯕ ꯅꯥꯃꯤꯕ ꯃꯂꯌꯥ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯗ ꯃꯁꯥ ꯄꯨꯝꯕ ꯍꯩꯍꯜꯂꯤ꯫ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯕꯦꯜꯀꯅꯤꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯌꯥꯏꯈꯣꯝꯕ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯃꯤꯠꯇꯨ ꯐꯠ ꯄꯥꯡꯉꯤ꯫ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯆꯨꯔꯨꯞꯇꯨ ꯐꯠ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯆꯪꯅꯕ ꯍꯣꯠꯅꯩ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯩꯈꯨꯗꯨ ꯆꯤꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯥꯝꯊꯣꯛꯏ꯫ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯅꯅꯤ ꯃꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯛꯄꯗꯨ꯫ ꯏꯕꯨꯡꯉꯣ, ꯌꯥꯏꯈꯣꯝꯕ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯑꯁꯣꯝ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯀꯧꯔꯛꯄꯅꯤ꯫ ꯌꯥꯏꯈꯣꯝꯕ ꯊꯛꯂꯝꯕ ꯆꯨꯔꯨꯞ ꯑꯗꯨ ꯃꯨꯊꯠꯂꯝꯗꯨꯅ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯂꯥꯛꯏ, ꯑꯗꯨꯒ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯉꯤ꯫ ꯇꯥꯔꯤꯅꯦꯅꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯪꯒꯤ ꯕꯕꯥꯗꯣ ꯅꯪꯕꯨ ꯑꯝꯇ ꯀꯧꯔꯛꯑꯣ ꯍꯥꯏꯔꯤꯅꯦ꯫ ꯕꯕꯥꯕꯨ ꯀꯥꯏꯋꯥꯏꯗ ꯂꯩꯍꯧꯒꯦꯅꯦꯅꯦ? ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ, ꯆꯠꯂꯨ꯫ ꯆꯠꯄ ꯍꯧꯏ ꯌꯥꯏꯈꯣꯝꯕ꯫ ꯐꯗꯃꯨꯛ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯕ ꯊꯝꯃꯤꯕ ꯃꯅꯦꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯦꯅꯦ, ꯑꯩꯈꯣꯏ ꯁꯅꯥꯗꯤ ꯍꯜꯂꯛꯈ꯭ꯔꯕ? ꯍꯜꯂꯛꯇ꯭ꯔꯤ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯅꯦꯅꯦꯗꯒ ꯍꯥꯏꯔꯝ ꯂꯥꯛꯂꯝꯗꯦ꯫ ꯅꯪꯒꯤ ꯕꯕꯥꯗ ꯍꯥꯏꯔꯝꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯦꯅꯦꯁꯨ ꯈꯪꯍꯧꯗ꯭ꯔꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯦ ꯇꯧꯏꯁꯦ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥ ꯂꯩꯔꯤꯕ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗꯨ ꯇꯝꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯅꯦꯗꯨꯁꯨ ꯀꯤꯆꯟꯂꯣꯝꯗꯗꯨꯃꯛ ꯆꯪꯈꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯅ ꯀꯨꯝꯂꯛꯄ ꯃꯄꯥꯗꯨꯗ ꯇꯤꯚꯤꯗꯨ ꯊꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥ, ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯩ ꯂꯩꯒꯦ? ꯀꯩꯁꯨ ꯂꯩꯕ ꯋꯥꯔꯤ ꯅꯠꯇꯦꯗ꯫ ꯅꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯅ ꯀꯝꯗꯧꯔꯤ? ꯏꯄꯥꯅ ꯈꯪꯅꯤꯡꯕ ꯑꯗꯨꯒꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯪꯕꯅꯤꯗ ꯏꯆꯥꯅ ꯁꯪꯂꯤꯉꯩꯁꯤꯗ꯫ ꯑꯗꯨꯝ ꯍꯥꯟꯅꯒꯨꯝꯕꯅꯤ ꯕꯕꯥ, ꯑꯗꯨꯝ ꯍꯥꯃꯨꯅꯤ꯫ ꯑꯣ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ꯫ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨꯅꯦ ꯄꯥꯛ ꯍꯦꯛꯇ ꯐꯪꯗꯦ, ꯑꯗꯨꯅ ꯏꯆꯥꯒ ꯋꯥꯔꯤ ꯁꯨꯝ ꯏꯄꯥꯅ ꯁꯥꯟꯅꯅꯤꯡ ꯇꯧꯕꯅꯤ꯫ ꯍꯣꯏ ꯕꯕꯥ꯫ ꯌꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯙꯤꯔꯦꯟꯅꯤ꯫ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯕꯛꯀꯤ ꯑꯃꯨꯛ, ꯐꯥꯔꯝꯒꯤ ꯑꯃꯨꯛ, ꯊꯕꯛꯁꯤꯡꯁꯨ ꯅꯪꯅ ꯄꯥꯟꯅꯗꯨꯅ ꯂꯩꯔꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯝꯃꯗꯤ ꯐꯗꯧꯅꯤ, ꯃꯉꯣꯟꯗ ꯈꯔ ꯁꯤꯟꯅꯗꯧꯕ꯫ ꯑꯁꯨꯝ ꯍꯥꯏꯅꯔꯤꯉꯩꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯍꯥꯏꯅꯔꯤꯉꯩ ꯂꯥꯛꯑ ꯃꯥꯜꯂꯦ ꯅꯅꯥꯎ ꯅꯨꯄꯥꯗꯤ꯫ ꯕꯕꯥ, ꯑꯩꯈꯣꯏ ꯁꯅꯥꯁꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ, ꯈꯔ ꯋꯥꯔꯛꯍꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯦ꯫